अहानबदा मरोइबा पाउ 𝐂𝐤𝐯𝐬 मफमसिंगदा थारिबा पॉपी पाम्बीसिंग लोक्ट्रिङैदा मंगहलहौरो हाइना लाउनरिङैदा नोनेदा 19 असम राइफल्स के हेडक्वार्टर दा लैबा मी अमगी मिंगदा जम्मू एंड काश्मीर दगी पॉपी मरु पोस्टा थारकलंबदगी पुलिस का नाप कना फगले इम्फाल ईस्ट डिस्ट्रिक्ट सिनाम खुन अमदी यारिपोक ग्वारोकदा थीवा हुंबा चथबदा कंबाइंड फोर्स ना बुलेट प्रूफ जैकेट मंगा बॉम्ब यावना नोमै मरी मरु कया फगटपा ngamkhre ngasidagi state force dagi lut tawkiba khutsu khulai sing lokanaba paksana coming operation chataba haure haina security advisor Kuldip Singh na phongdokre Nahal Loikiba Hangzhou Asian Games 2023 da Wusuda silver medal lauduna India amasung Manipur gi mai purakibi Naurem Rosibina bu miyam na harau tayam na okre lan asi athuba matamda loishinbi haina Rosibina na lengakta appeal tawrakli Northeast window na sandok sari banamidangi paumiyeng tabiriba singbu chanmabamna khurumjari hauzik pau sandokna pizari Manipur की 𝐂𝐤𝐯𝐬 मफम सिंगदा थारिबा पॉपी पाम्बी सिंगी महिदगी गम मही लोक्ट्रिङैदा मंगहन्नबा कन्ना ngangnariङै चरकसिदा यामनंगकपा मओंगदा जम्मू एंड काश्मीर दगी इम्फाल इंडिया पोस्टा पार्सल तौदुना मणिपुरदा थारकपा किलोग्राम अमा यौफातबा पॉपी मरुगी पैकेट अमा मणिपुर पुलिस अमदी नाव की टीम अमना फगतख्रे हारिबा पार्सल अदु जम्मू एंड काश्मीर की बंदीपोरा दगी 𝗟𝗢𝗢𝗡𝗢𝗓 कौबा अमना नोने डिस्ट्रिक्ट 19 असम राइफल्स के हेडक्वार्टर कोई रितु कुमारी हाइना थाबा एड्रेस ता थरकपनी स्टेट मणिपुर पिन नंबर 795159 मोबाइल नंबर 8294508151 हाइना थाई इम्फाल के हेड पोस्ट ऑफिस ता नोने दा हारिब एड्रेस अदुदा थाकिनबा होनबदा कार्डबोर्ड बॉक्स अदुगी सेगाइबा मचेता पॉपी मरु सिंग अदु नप्तुना लेरंबा थेंगनरपदगी इम्फाल पुलिस स्टेशन दा पाउ पीरबा मतुंगदा ओसी इंस्पेक्टर एन इंगोचा लाक्तुना यंगसिलबा मतुंगदा चिंगनबदगी नापता पाउ पीखी नाप की टीम अमा लाक्लबा मतुंगदा ओसी इंगोचा अमदे इम्फाल पोस्ट ऑफिस के पोस्ट मास्टर यावना पुंगना यंगसिंकी डिस्ट्रिक्ट मैजिस्ट्रेट ता पाउ पीरबा मतुंगदा मैजिस्ट्रेट की ममांगदा पार्सल अदु हांगदोक्तुना यंगबदा अकंगबा उहई सिंग काजू किसमिस लेवाक हवाई अमदे अतै अचापोत सिंगे पैकेट सिंगा मरक्ता पॉपी मरु की पैकेट अदु यारंबनी पॉपी मरु पैकेट अदु सेरफलादा हापन ओनबदा ग्राम 495 चप चाना लुमी हारिबा लोन यादबा पोलम अदु रूल की मतुंग इना सीज तौबगा लोनिना मखाताबा लोगी थबक चथरगनी हारि पार्सल अदु सेप्टेम्बर 19 दा इम्फाल हेड पोस्ट ऑफिस ता थुंगलबनी थोकलिबा लेवा की इरांग असिना मरम ओइरगा मतम कुइना पोस्ट ऑफिस ता पंदुना लेरकपदगी उसिना पार्सल अदुगी मचेट अमदा चिखाइरकपदगी पॉपी मरुगी पैकेट अदु सेगाइदुना तारकपदगी खंगलखिबनी हारि पॉपी मरुगी पार्सल अदु स्टेट असदा लेरिबा इरांग मरकसिदा कमदौना नोनेदा असम राइफल्स के हेडक्वार्टर दा लेबा नुपी अमगी मिंगदा थारकलिबनु हाइबा ऑथोरिटीना थिजलबा मतुंगदा अकोपा पाउ खंगलकनी थाजनरी इम्फाल ईस्ट डिस्ट्रिक्ट सिनाम खुंदा सिक्योरिटी फोर्स के अपुनबा कांगबु अमना जॉइंट ऑपरेशन चथबदा यामलबा खुसु खुलाई सिंह फगटपा ngamkhre hari ऑपरेशन अदुदा युम चामरोम अमदी खुन अदु फावरगा चलिबा इंटर विलेज रोड अमसों लेरक खुलक्ता सुथीवा हुंबकी थबक चथकी hari ऑपरेशन अदुदा फगलबा पोलम सिंह अदुदी AK राइफल अमा कार्बाइन अनि मरु याउदबा LMG की मैगजीन अमा बुलेट प्रूफ जैकेट मंगा खागी फ्रेट मंगा खागी खोंग्राव अमा 5.56 mm की काप यारिबा नोमै मरु कुन्नी हारि ऑपरेशन अदु चथबदा खुनगी मियामना सिक्योरिटी फोर्स सिंगदा यमसिलखी अदुबो पुलिस की टीम अदुना मियाम अदुबो निंगथिना लक्सन किबगा लोनिना थोगनिंगदबा थौदोक अमता थोकिबा लेते हारि फगलबा खुलाई सिंग अदु सगोलमांग पुलिस स्टेशन दा सिनखरे हारि अमरोमदा थौबाल डिस्ट्रिक्ट यारिपोक ग्वारोक चिंगदा खुत्सु खलाई खरा लोतुना थमले हाइबा अकंगनबा पाउ अमा फंगबदगी ngasi थौबाल डिस्ट्रिक्ट स्पेशल ऑपरेशन ग्रुप SOG ना थौबाल कमांडो अमदे 33 असम राइफल्स अमसुंग 195 BSF
C company ga punna thiba hombagi operation chatabada yamlaba khutsu khulai sing fagat pangam khre hari operation adu ngasi nungtil pung 12 makhairom tabadagi hauraga pung 2 ga minute 9 rom chatpa fawa Thobal district police ki additional SP na luchingduna yaripok police ki team amaga Thobal OC amasung commando single loinena Thobal SP gi micheng makhada sathakibani hari fagalaba khulai sing adudi magazine nipan ga loinena SLR nomai ama amasung detonator yaudaba 36 �ＨE hand grenade amani fagalaba khulai sing adu yaripok police station gi OC da sinakre hari ngasi Manipur gi tongan ba district singda state force samadi security personnel singna coming operation chathabada yamlaba khulai sing fagat pangamle amadi Manipur da tangdu leita ba hanjilak le haina security advisor Kuldip Singna fongdokre ngasi CM secretary ta pangthoki ba pawgi mifam amada wafam ase fongdokladuna Kuldip Singna hai Manipur gi chief minister na numit 15 gi mamangda police station singdagi munkhiba khulai sing adu pikhalak naba appeal tawkhraba madung ngasidagi coming operation chathaba haure operation assisted police samadi security force amasung magistrate yauna lut tawkiba khulai sing adu fangdriba fawa chathaki gani haire ngasigi oina Churachandpur Imphal West Imphal East Thobal amadi Kaksing district ta coming operation chathaki maduda afaba makhagi nomai 13 marukun nomai maru sanaba control kilogram ani inchi Anigi mortar, hand grenade, khutna semba, mortar tara, radio set ani, police amadi security force ke uniform kharaga, PP jacket amadi amasung, ahamba magazine sing fagat kre haina paudam ki, how kiba October 3 Churachandpur gi Zalenkol khunda operation chathabada, 51mm mortar ama, carbine ama, country made pistol mari, khunda staba nomai amadi maru sanaba kantruksu fagat kre operation amada Churachandpur gi Khosavung khundagi mioi ama Churachandpur police amadi AR gi apunba team amana lupala kunga konana Indo Myanmar border dagi fare hari mioi ase Myanmar da mayai ka ba chinjak natraga khutsu khulai leiba chatpa oiramba yai hari Today combing operation was carried on at different places which I will mention to you. As and when we get intelligence, we will keep on doing it, involving all the security forces, local police, magistrates and everyone. In today's operation, it was held in Churachandpur district, Imphal East, Imphal West, Kakshin and Thobal districts, in which 11 sophisticated arms, 20 rounds of ammunition, 2 kg of gunpowder, 51 mm that is called 2-inch mortar, 136 HE grenade, 10 improvised mortars, Pompey which we call generally in local language, and then 2 radio sets, some BP jackets, empty magazines, then the uniform also. You must have heard that number of times the students are using various uniforms of police and other security forces. That has also been recovered, about 5 shirts and 1 pant. Yesterday there was a video. There was a video yesterday. Now that video also we have verified. That video is a sequel of event which happened after the on the 4th May itself. I do not have exactly the name at the moment, but the person's name is found out, and that person's body is lying in the hospital here. We are looking for all unauthorized arms, but especially for the looted arms, We are looking for all unauthorized arms. If someone is having unauthorized arms which has not been looted, he is not authorized to keep it. That is also being recovered. Even you see the number of arms which we have recovered, in that large number of unsophisticated and country-made arms are also there. So we are not leaving that out. We are taking that also. But primarily to recover our weapons, the police weapons. Because you see large number of weapons have gone. That NIA has said that they have foreign elements. If NIA approaches us and requests for any kind of help, we will extend them help. And if they have any kind of those which you are saying that there is a foreign element, they can take it up with other agencies at Delhi itself, and that can be taken up with the foreign country. There is no issue on that. And if sue agreement or anything is also coming in between, NIA is sitting in Delhi, they can take it up with the MHA, and MHA is very much part of this suit. They can take call on that. I do not have information like that on that, and I do not have any instruction for doing anything on that. Kayarak hana national amadi international ki thakta wusu masana da mai paktuna medal kaya lawraktuna India amadi Manipur gi mai purakrabi Vishnupur district ki classified maya lekai digi Narem Rosibina na handakso China ki Hangzhou da pangthoki ba 18 suba Asian Games 2023 da
किलोग्राम हुमफुगी कांगलुपता सिल्वर मेडल फंगलतुना इंडिया की मिंगचट पुरकपदा मियाम हराव तरामना ओपगी थरम अमा ngarang mahaki pongnapham classify me leke community hall da pangthokre thoram aduda khoizuman classify gi pradhan ahanbina president youth affairs and sports ki director T Fulen Maitena chief guest amadi Jila Parisad member Nachau Jila Parisad TS Dilif Yas ki senior finance officer and Pari Thoiren amasung Squadron leader Maitram Santikumar na guest of honor oina sarugyaki Amuko gi advisor Mani Khuman UCM gi president Joy Chandra Konthozam IPSA gi president Tarangbam Virazet KNYC gi president 𝗍𝗢𝗡𝗏 amasung Amuko gi publicity secretary Al Krishna Chandra loinena ward singi member Singsu Rosibina bu okpada sarugyaki Thoramadu sarugyaki ba singna Rosibina gi mai pakpada poning thogatpa amadi tungda mahak kumba sanaro kaya tholakpa oisenu amadi mahak ki su chanaba lenga ki thabak ama pibinaba lengakta taksinki silver medal lawraktuna mai paklabi Rosibina na paumi singda mahakna mai pakpasi Oza Prem Kumar na matam chupada sena bibadagi fangbangambani haiki magna haraun halakpagi celebration kaya Manipur pumbada tawgadabadu lan asina atingba pire masin nuaite athubada lengana lan asi loishina ba thorang amathuna paikhatpiu haiki mag makhatana sanaduna leiwa ki mingchat hena purakna ba khonakigani haiki ꯊꯥꯛꯇ ꯌꯧꯔꯛꯏꯁꯦ ꯑꯩꯒꯤ ꯑꯣꯖꯥ ꯄ꯭ꯔꯦꯝ ꯀꯨꯃꯥꯔ ꯃꯥꯅ ꯄꯤꯛꯏꯉꯩꯗꯒꯤ ꯍꯧꯅ ꯑꯩꯕꯨ ꯁꯦꯝꯕꯤꯔꯛꯄꯅꯤ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯒꯤ ꯑꯣꯖꯥꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯁꯨꯃꯥꯏꯅ ꯑꯩꯅ ꯍꯜꯂꯛꯄꯗ ꯃꯌꯥꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯔꯤꯁꯤꯞ ꯇꯧꯕꯤꯕ ꯑꯃꯗꯤ ꯃꯦꯗꯤꯌꯥ ꯃꯌꯥꯝꯅ ꯑꯩꯕꯨ ꯁꯨꯃꯥꯏꯅ ꯑꯣꯛꯄꯤꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯍꯦꯟꯅ ꯃꯅꯤꯄꯨꯔ ꯄꯨꯝꯕ ꯅꯨꯡꯉꯥꯏꯅ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯃꯤꯟꯅꯒꯗꯕꯁꯤ ꯃꯅꯤꯄꯨꯔꯒꯤ ꯅꯥꯔꯀꯣꯇꯦꯔꯣꯔꯤꯖꯝꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯃꯥ ꯏꯕꯦꯟ ꯑꯃꯗꯤ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯃꯌꯥꯝ ꯑꯃ ꯈꯝ ꯊꯦꯡꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤ ꯑꯗꯣ ꯑꯩꯒꯤ ꯃꯦꯗꯜ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯂꯥꯟꯊꯦꯡꯅꯔꯤꯕ ꯑꯃꯗꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕ ꯑꯩꯒꯤ ꯏꯃꯥ ꯏꯕꯦꯟ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗ ꯗꯦꯗꯤꯀꯦꯠ ꯇꯧꯖꯅꯤꯡꯉꯤ Khungakani haina chatkiba Imphal East District ki manung chanba Khundrakpam mayai lekaidagi mioi ama scrub typhus ne chingnaba til amana chikpadagi laikhidre Khundrakpam mayai lekaidagi chai nifunithoi suraba Thongram Devatita apopagi ming TS Deva Hari haukiba September 13 sinamdagi changsilaga leiba Sajen Lok Hariba Khun aduda khun ngakpa chatkibani numitugi numidangda tilna chikkiba khangdana leraklaba matung nonganbaga yumda halaklaga masa nuaite hairamlaga laiho horaki laiho henjilakpadagi doctor da yenglaba matung dasu anaba henjilaki October 3 Sizo Hospital da pokhalaba matung da laying lakpani adubu ngasi mahak lekhidabani hari ma kiloina bi amadi machanupa ani laihori masanupa amana chai taramari amana chai tara suri haina lekhidrabagi machanupi Thongram Devika na hai ꯑꯩꯒꯤ ꯌꯥꯝꯕꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯅꯥꯔꯀꯣꯇꯦꯔꯣꯔꯤꯁꯀꯤ ꯃꯥꯌꯣꯛꯇ ꯈꯨꯟ ꯉꯥꯛꯄ ꯆꯠꯆꯈꯤꯕꯅꯦ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯈꯨꯗꯣꯡꯊꯤꯕ ꯍꯥꯏꯕꯗꯨ ꯊꯦꯡꯅꯔꯛꯇꯨꯅ ꯑꯅꯥꯕ ꯑꯃ ꯍꯨꯝꯅ ꯆꯤꯛꯇꯅ ꯅꯥꯕꯗꯒꯤ ꯂꯥꯏꯀꯠꯅꯕ ꯉꯝꯗꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯆꯔꯛ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯃꯇꯝ ꯆꯥꯅ ꯑꯁꯨꯛ ꯀꯨꯏꯅ ꯆꯠꯊꯔꯛꯑꯕ ꯏꯔꯥꯡꯁꯦ ꯐꯥꯊꯕꯤꯔꯝꯃꯒꯗꯤ ꯑꯁꯨꯝꯅ ꯑꯩꯒꯤ ꯏꯌꯥ ꯅꯨꯄꯥ ꯑꯅꯤ ꯑꯃꯗꯤ ꯏꯅꯝꯃꯅ ꯉꯁꯤ ꯀꯞꯄꯤꯕꯁꯦ ꯀꯞꯄꯝꯃꯣꯏꯗꯕꯅꯦ ꯃꯈꯣꯏꯗ ꯅꯠꯇꯅ ꯑꯇꯣꯞꯄ ꯑꯌꯥꯝꯕꯅꯁꯨ ꯊꯥꯗꯣꯛꯑꯒ ꯂꯣꯏ ꯆꯠꯈ꯭ꯔꯕꯅꯦ ꯑꯗꯣ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯃꯈꯥ ꯇꯥꯅ ꯁꯨꯃꯥꯏꯅ ꯀꯌꯥꯝ ꯀꯨꯏꯅ ꯄ꯭ꯔꯖꯥꯕꯨ ꯋꯥꯍꯟꯗꯅ ꯂꯩꯍꯟꯈꯤꯗꯣꯏꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨ ꯍꯪꯖꯅꯤꯡꯉꯦ Maitena Minungsi Haiba Uluba Aduna Asonbani Haina, Laroklabadi, Madu Aranba Oigini Haina, Manipur Lengaki Works, Amadi, Youth Affairs and Sports Minister Govindas Konthozam na High Crane. Wafmasingasi Ningtau Kong the Leiba Mahaki Yumda, Vesturbur District Mianga Lodina, Manipur da Hosik Leiba Lengak Asina Levaki the Mak Paikaliba, Tavak Singh Amadi Chatariba, Taurang Kayasiki Matangda, Kanan Ninavagi Mifam Amada, Minister na Fongdokibani, Mifam Aduda, Minister Govindas na Chay Karasida, Manipur da Honglakliba, Fibam Singh Amadi Masing Hengalagliba Myanmar-dagi changlakpa immigrants singi matangda khanaki Minister Govindas na hai matam amada awana maitei levak asibu khudum chanduna khubakta yari lengduna amadi morok mai thaduna hatpa yaba hatkrabani adubu sahi taret ki matungda amuk maitei na awabu maithiba piduna takthokraga ningtamba hanjilakkiba adugumna
adugumba maitei furumni asumna maitei bu asonbani haina kana gumbana laurabadi lauriba kangbu adu aranba oigani haina mahangna haiki lan asi politically loigadra natraga khutlai gi lan na loigadra adubu malem gi lan amatada nomai kapnaraga loikiba yaude wari sanaraga loikiba ngaktani haina minister govindas na makhata ki maram aduna miyam pumnamak wakhal munna khantaduna amatta oina party ki khenaba thidana lan mai paknaba manipur kannaba honamina si haina appeal tauki politically loidoira natraga arms tagal na koi loiga nungbai kapna raga land loi ki badi laite prithvi ki thok lan ja khudi mutta war on drugs india ga mena ho gaya punjab ta drone tawra pakistan da ki drug mayam thadara ki pau ai silinaw si ki mai ben sing loi phang mane hujiti makoi mayam saksila pai ba se akoi ki tungi next generation ai isa isu sing si ki pot mun mani akoi da aduna koi sang la ba ya de moi si आदगी चेलक्पा रिफ्यूजी होइना मकोइ सि ट्रीट तौसेबा मिनुंग सि लैबदुना अखोइ के असोन बनाने उरगदी मदु लौरिबो कांगुदु आरामबो ओइगनी असि आइना थमजनिंग अखोइ असोन कांगुदि नते अवाना याइना लेनगा मोरो थारगा हात पयाबा मते पुनम हात कर मतुंग बाबदा सही करे की मतुंगा निन तंबा हंजिरनबा अदुगुम मते फुरुप नेबा कोइ मते फुरुप Lengakna tangdu leitaba hanjilakle hairabasu lanjanarakpa sing masa masagi leifamda hanjinnaba thorang paikhatpagi mahutta matam kharagi leifam sinnaba thorang paikhatpa amaromda minority proof amani di hairaga majority oiba proof amada ngaksaw thekpa leptabana proof anigi lan ase mai pak loikiroi habasi takle haina saknairaba seisakpa tapta harage hena khangnaba lokrapam jayantana haikre tapta institute of fusion music taifumna safongla kiba jai ani mabung farapagi achamba taifum degi thoram amada wafum asi jayantana phongdokibani naran sainada leiba taifum studio do pangthokiba achamba thoram amada tapta fan club ki members sing taifum gi members sing amadi like minded group ki member kaya su saruyaki lmg amadi taifum ani pullaga hauzik sathariba kuki amadi maitei ani gi lan asida manipur gi saktam kannaba honabada thawaina pontha pikhraba singi imung manungda sel gi mating pinaba khongthang amasu athubada paikhanaba warai flauki numit asiga mari lenena kuki land series ki sarukama oina kuli haina mingthonba group song amasu phongki konna paumi singa unaba amada tapta zentana lan asi jai kharagi wari nate numit thana leiba makai loigini haiba khande lengana lanjana rakliba singi damak paikhaliba thorang asinasu pak loiroi haiba takli haike magna makha taraduna lan asina lisang sina chathagadaba oibana like minded group ka taifumga kupna khanaraba ki matungda athubada lan asida laikhidraba singi imong manungda selgi mating pinaba khongthang paikhatnaba thorang leire masi taifumda safong lakpa sei ani mapung farapagi khudol oina pigani hari Department of Foreign Language Manipur University na sinduna numinini chupna sathagadaba marirak suba hangul degi tharam ngase university asigi court hall da haudokre haudopagi tharam adu da Manipur University ke Department of Foreign Language ke director Professor 𝐶𝐤𝐸, Republic of Korea ke Ambassador 𝗔𝗢𝗎, Manipur University ke Vice Chancellor Professor 𝗕𝗢𝗢𝗏 Singh, Manipur Lenga ke University and Higher Education ke Director Dr. 𝗕𝗢𝗢𝗑𝗦, Manipur University Teachers Association Mutagi President Professor 𝗍𝗢𝗓 Gambhir Singh, Head of Department of Foreign Language Manipur University Professor S. Imova Singh na chingba miyoi kayana thauram aduda saruyaki thauram aduda MU ke Vice Chancellor Professor 𝗕𝗢𝗢𝗏 Singh na hai Manipur University da handak semester dagi hauraga Korean loan gi MA tamnaba admission haure haina phongdoki hariba loan asi yamna maru oiba amani maram aduna Korean loan asibo ekhoi Manipur da leiba mahairoi singda khanganba mathau tai loan khangjin ba haibasi yamna maru oi atopa Manipur gi mapan lamda thabak amagi chatpa matamda loan khangba haibasin atopa miyoi singa pau fogdok fogzin tawbada yamna mating pangi maram aduna handagi semester dagi hauraga Korean loan ki MA forward tamnabagi thorang pumnamak loire haina phongdoki Gambhir Singh, President Manipur University, this association and head Department of English and Cultural Studies, Manipur University, Dr. 𝗕𝗢𝗢𝗦𝗏, Director, University and Higher Education, Manipur University. Amidst chaos and uncertainties, the hard work and the undivided dedication of the organizing committee bears fruit to bring about this 2 days event in the starting point. Hauzik marak thatna aten berek amatang lominasi
40 years of trusted diagnostic service, Babina Diagnostics. Break imatungda mayam taramna okchari. Manipurda lairiba district khudingmaki district amaga gi marakta lairiba boundary sing proper demarcation tobagi thabak athuba matamda lengakna paikhat piu haina 𝐂𝐗𝐼𝐸 gi hanagi MLA oramba ningthozam biren na haikre ngasi fayengda leiba mahaki yumda pangthokiba paugi mifam amada wafamasi phongdokladuna biren hai Manipur asi lo leitaba levak ama oire BJP legana pangang ngangba thabak oina pangthokpadi ngamdaba chinga khutka manadaba asimak yamna laibak thibani mara leizadraba mahairoi ani minusi khangdaba mihat thina hatpada chenaba mioi sing CVI na fakiba du ngasi fawda makhoigi mathakta kari action lorabage amadi asiba haksang imung manungi mioi singda sinaduna aroiba mathau mangam pangtokpa yana bastin biyo haiki hauzik Manipurda thokliba irang asina maram ojuna 𝗥𝐻-𝐸 gi manungda leiriba water supply khudingmak ningthina mathau toba ngamdana lekhibana miyam isingi awaba kaya mayuk nariba asi athuba matamda lengakna yengshin biyu isingi awaba leibana low ningthina panba ngamdabata natana lorok loi kraba matung rabi craft toba ngamlaroi dra haibagi singnaba lomi singda chauna pokhale haina subirena phongdoki Hoji wabu sigi mathakta amuk hena wari badi angangani satra satreni atopi grabagi matungda enaina moi taru are ha tare doiba tarabadi hariba mioi sing adudi makhoina hat kraba angangani dugi langlalangin karaida lege habu itu pidabagi manum karigino hoji fawa asiba haksang family da bibida bahaysa am hela fawda imung du karamaina lerangani Mifam aduga mari lenena phayeng khungi khulakpa ningthozam toyaina phongdorakpada phayeng khunasi ipa ipu haktaktagi hauna chingda chatuna ifanba khoilokpa satanba sanloibaki thabak sing ayambana taunarami phayeng gi akoibeda lairiba ching sing asi faba phayeng gi miyamna ngak senduna lakli singda hoba uwa sing yanthatana yokhatuna thamliba mafam sing handak nauhona na reserve forest oina laushinba honarak liba asi phayeng gi miyamna yaba ngamloi phayeng gi akoibeda lairiba ching sing asida maitei ekhogi ariba lifeam line kaya ama lairi haiki umum jaga si laidi lifeam jadi downre aduga 60 sapo phayeng number di manung so one west di jaga so lesin lebo mundi jaga ne se hui asi forest ni ne hui kana torisi koi musi phayeng kunia bangamoi rum masidi hui anabu yate kwa rumba mong koina sapo singsida asi mama kwa duga koi mong si adugi mate ki pai kusingsi yamna thawaya rumba ja Hairok Development Club HDC amadi club asigi mairapabi sing punna khutsam naduna palelda Assam Rafasna kapthorakpa nomai maruna panbadagi Hairok Part 2 bazar mamangdagi ningthozam prem asok apan nangkiba amadi hauzik delegate amstal laengduna leriba asida Hairok Development Club amadi club asigi mairapabi singna khaigat naduna prem gi laengbada mating oinaba lupa lising tara mating pangkhre hari khongsat aduda saruk yakiba mairapabi singi maikedagi Manipur gi miyamna ningthozam prem gi laengbada mating pangbiu lan asida awa ana taraba sing masamasagi maranai ohelosi maram aduna miyamna mating pangbiu haiki Manipur lengak nasu ningthozam prem ge laengba asida mating micheng sangbiduna athuba matamda mating pangbina balenga ki puning chingshinki Development Club lamlong mari phangba mayam khang be sigi club sigi isili nauga maya pabiyo akoi pulambak samnaraga angamba mating khaiganaraga ngasi palengi thogdokta sokuna hojik Delhi ke aims da layengi ba inong nupat ningthozam prem kumar inong pagi layeng bagi damakta akoi na angamba mating khaigan aduna club ga mara pabi ge akoi kusam aduna ngasi mahaki mayum sida akoi na angamba sengi mating yamba yam dabati dana palising tara tang mating tawbalak seri makhata na leiriba sangstan kuna magna imaibel ada ina isel lupa kuna magna layeng bagi damakta makhata na angamba mating mayam su tawbiyo haina akoi gi mara pabi ge mahut sinjaduna aina haijer District Administration Thawal gi meeting makada SOCDEC na Wangjing Kodom Popi Sports Complex ta hangdokliba relief camp ta Thawal athokpam makha lekai degi leikhidraba okram mani singiming da sen oina lupali sing nifu mating pikre ngasi relief camp asida chatuna mating piba aduda saruk yakibi leikhidraba mani gi loinabi o petobi devi na hai
Maki Mapuraiba Manina Lakidabagi Jay and Imapung Farakpa Kumon Numitni. Numit Asiga Mari Lenina Hauzik Togliba Irang Asina Maram Oraga, Lanzana Raktuna Relief Camp Asida Jungsafam Lauduna Liba, Muising Adugi, Awabada Mating Karada Oirabasu Kokanaba, Ngamnaba Wakalonda Mahaki Machanupa, O Viswanath Singh, O Bimol Chandra, O Napoleon Amadi Machanupi, O Romila Devigi Apamba Matung Inna, Relief Camp Asida Sanfam Singasi Pibani Haki, SOCDEC ki cashier Lairelakpam Athobana Fongdorakpada, Awaba Taraba Singi the Maktangasi Lake Kidraba, Manigi Imung Manung Namating Pangbirakpa Asi, Heininga Laitana Nungaiba Fongdoki, Lake Kidrabagi Tawaina Mapugi Nagda Ignachina Labor Oirasanu Loinana, Imung Manung Busut Nungaina Tambiba Oirasanu Haibawafam Pongdoki. Sagol Tongba Makaleka de Leba Oinam Yaima Amadi, Mahaki Loinabi, Kaina Hanbina Konthozam de Leba, Free Progressive Academy that Jungsafam Lauduna Leba, Jorchanpur, More, Turbuna Chingba, Kayadagi Lakpa, Mairoi Singda, Boy Kolom Chana Tangna Bamating Pankre, School Adugi Principal L. Indrokumarna Haikibada, School Asidangasi Fobalengagna Amadi, CSO na Kayana Mating Panglakpa Lady Adubo. Mama Mapa Mahairoi Singi Awaba si Ubiduna Mating Karadi Panghaningi Haina Fongdoki. Manipuri Theatre Academy Wangwegi Child Artist Sarungbam Bibiliabu Center for Cultural Resource and Training New Delhi Makada Young Talent Search Scholarship Scheme 21-22 Ginabak Kalakle. Mata Wangwegi Secretary Gimaikedi ki Thadropa Cherol Amanahai, Sarungbam Bibilia Matagi Director Sarungbam Viren Amadi, Theatre Amasung Film ki Actor Janam Lilabati, Aniki Machanupi Yaimani, Hauzik Class 7 Khaktamak Tamlibi, Jahi Nori Binibi Micha Ase, Sangit Natak Academy New Delhi Makada, Tha Amagi Workshop the Saru Yarubadanatana, Play Tare Nipan Lom the So Saru Yakre Hari. Jahi Nauriba Mahairoi Anibu Hatpada Yauba, Mui Sing Fare Haragangasi Faba Mahairoi Ani Asigi Asiba Haksang Potopangam Daba Asina, Miamgi Wakalda India Amasung Manipur Lengakna Miamgi Ho Namtanaba, Jatarakba Aronba Lalong Amara Haina Jingnaba Pokale, Mahairoi Ani Asi Hatpada Yauba Mui Sing First Track Court Amada, Putoktuna Atenba Matangi Manungda while Chathabagi Tawongsu Leite Haina, Manipur International Youth Center, MIYC Coordinator 𝗕𝗢𝗠𝗡𝗢 Singna Thopa Cherol Amada Fungdurakli. Cherol Asina Hai Hauzik Kuki Narco Terrorist Singna, Maitei Singi Mathagda Chatarakliba, Lan Asi Mapa Leibak, Bangladesh Samadi Myanmar de Leiba, Lalhaluf Sing Yauna India ki Mayokta Landarakpani Haina Manipur Amadi, India Lengakna Fongdoklaga, Karigidama Kuki Lalhoba Singa Toriba, Suspension of Operations Su Handok Tabano, Amasung, Makoigi Matakta Military Operation Chatadabano Haina Hanglakli, India ki Defense Minister na Chingda Popi Thabasi, Indian Air Force Naduna, Manghalagini Haina Fongdokibasi, Manipur Lenga ki Maike Digi Aiba Cherol Ama, Defense Minister da Pikhalaga, Defense Minister na Mari Lenaba, Indian Air Force da Yathang Ama Pirak Fam Thoi Adubo, Masimbak Pangtokpadi Natri, Manipur da Drug ki Makol Oina Anoba Golden Triangle Oira Manipur daki Puthokiba drug asi Chay Asida crore listing Yankai Dagina Yankai Manga Faba Oiragani Haina India Intelligence Amadi Akang Ahikiana Hari Masigi Chauraba Narco Economy Ani Dagi Narco Terrorism Chatarakduna Manipur Buthugaituna Burma Amadi Bangladesh ki Saruk Singh Su Yauhanduna Kuki Singi Oiba Maning Tamba Zalengam Koba Levak Ama Sem Nabalan Chatarakpani Kuki Singi Draki Karbar Asi Mizoram Lomdana Amuka Hena Mai Onsilakli May Ahumdagi, Manipur the Irang Toklaklaba Matung Ngasi Faba Mizoram da drug Faba Ase, Lupa Crore Johum Homfudara Nito Yaukre, Popi Tabagi Matangda Manipurgi DCP Oramba, Housing the MLA Oriba Amana, Popi Tabagi Tavak Asida Tampaki Masak Naiba Muyakayana Sen Tadaduna, Sata Hanbani Haina Fongtokliba Se, Tigat Famtoi Haina, Cherol Asina Palli. Haukiba May Ahumdagi Hauduna Chin Kukizo terrorist Singna Maitei Furupta Landarakpada Lamdam Asibu Kannaba Honabada Tawai Takraba Atoba Atobi Singi Mafamda Leisu Katuna Makoibu Ikai Kumnaba Utbagi Taram Ama Kongpal Kongkam Lekai Porampaki Naha Singna Sinduna Ngarang Numidang Wairam Kongpal Ekatren Lampakta Maira Katbagi Taram Ama Pangtokre Maira Katbagi Taram Aduga Mari Lenina Mayang Lambam Pritina Hai Hauzik Manipur da Thokliba Irang Asi Mapan Lamdagi Narol de Changlakiba Sin Kukizo terrorist Singna Maralay Zajaba Maitei Furupta Horakpa Lan Amani Manipur da Makoigi Tonganba Administration Ama Fangnaba Honabada No Makangdana Chingya Nangna Leiba Maitei Kun Singda No Mai Kapsanduna Landarakpa No Mai Maruna Paduna Mye
kaya punsi loikre mioy kaya na leibak asi kannaba thawai khubak ta haptuna mama leibak po kandaba yade hajuna thoklakiba athoba athobi kaya ngasigi mirol na ningsingduna lehoragani ima leibak ki damak thawai thakraba athoba singbu ningsingduna ngasigi thoram asi pangthokpani makha tana sumakhoi gi khongol liduna ima leibak kannaba honagani haina prichina phongdoki Matam sangna bus service lab raba matungda ngasidagi Thobal Lesangthem khong manungdagi hauduna Imphal gi waheng lekai parking foba city bus service Manipur State Transport Department ki makada haudokre Lesangthem saukhat lupna sinduna Lesangthem khong manungda pangtokiba city bus service hakdopagi tharam aduda Lesangthem saukhat lupke chief advisor 𝗕𝗢𝗢𝗡𝗢 DMK English School Lesangthem gi founder 𝗕𝗢𝗢𝗢 social worker Lesangthem Vizoy amadi social worker S Baleshwar Sarmana thoiba mitunglen oina sarugyaki City bus lamthabagi thoramga mari lenana Lesangthem chawkhat lupki chief advisor 𝗕𝗢𝗢𝗢𝗢 na hai Lesangthem chawkhat lupna haukiba January thada Manipur lengaki transport department ki makok thongba singda mafum asidagi bus service leihannaba haizaki lup asina haizaki bagi matung ina bus service asi ngasidi mafum asidagi haunaba ayaba pibata natana service su haure haiki bus service ki khudong chab amuktang fanglabadi hajuna Lesangthem gi miyamna chai kayagi mamangdagi mangduna lakpa manglan ngasidi mangphaunare haina subizoina phongdoki Nakal amaromda ngasidagi haukiba bus service asigi atongmal mioi amada lupa yangkai oigani Lesangthemdagi hauduna songtham kona iram sipai wangoi hiangthang fauraga waheng lekai parking da lamthungpham oigani hari Poirei Lemarol Mairapabi Apunba Manipur gi President Orambi Ima Longzam Memchobina Lekhidabada Hairok Part 2 Development Committee Mairapabi Lof Hairok ki members singna awaba phongdoktuna Lekhidrabi ki photo da leisu amasung Maira katuna ikai khumnaba utbagi tharam amangarang numidang Hairok Kaithel da pangthokre tharam adugi manung Chenna May ahumdagi haurakiba irang na maram oiraga Lekhidraba Maiti gi athoba sing amasung Kuki militant singna tamthina hatpi khraba chahi nauriba mahiroi ani Hemanjit amasung Linthoi ngambigi mafam da Maira katunai kai khumnaba utki thoramadu da sarug yakibi luf asigi president Moirangthem Gambini Devi na hai Lekhidrabi ima memsobi asi lamdam asigi loising loya kayadas chokthaba leitana koina chatuna Mairapabi singi thongna hapiramba atangbi maitei chanuni handak ima asina Lekhidaba asi pumnamaki mangsapata natana lamdam asigi su chauna mangsabani imana Lekhidaba si Mairapabi singi khutyat thangba kakhibaga chaf manai imana Chief Minister da Haibiramba Singh adu thabak to onthok piduna lamdam asi mahusagi punsida hanjinaba honabiu haina gambini na phongdoki magna hai handak mahairoi angang ani Kuki Khutlai Paiba Singna tamthina hatpi khibasi mama oibi singna yamna pende athuba matamda mihatpa puthoku amade angang anigi saru machet amatang oirabasu mama oibi singda sinabiu lengak namadu ngamdrabadi makhal makha kayagi akanba khongjang sangsinaba sem saba loire ngasi maksu nongmai makhol tariba asi lengak na lefhan gadabani haiki thoram aduda mahairoi hatpa yaninde mihatpa cherak pi gadabani ekoi ingna chikna pami ingba sikpa pami Long live Manipur no separate administration haibana chingba kholau kaya sutlauki Akhoi gi poilai leimaron gi ma mem chaubi president oibirambani Maira Paibi singbu mathauna mapangan hapiramba tuna lamphong kaya thengna biramba imana Lekhidaba se Maira Paibi akhoi mayam gi ye thamba pambo ma makatpaga sakmane aduna imagi atmana santi laikonda yamna ikna singna leirubagi dangta akhoi mayam ngasi kendan kacha duna imagi photo da akhoi na angamba sadhanjali tawjabani asiga loina loina na Hemanjit amadi 𝗕𝗢𝗎𝗏 anigi misi ase khoi mama oibi kaya gi thamoida ningamdaba chaina kon phawi ngasi bangba sarkara dead body puthok bidaba magi mathau mangam tawhan bidaba khoibu
ngasi phau dai khoi pom cha da le lam ba se khoi mama li sing ki thamoi dai khoi gi ningam da ba mai ka se phau hi aduna athuba matam da ma gi saru ma jam to su pi bi hai bu wa pham je ngasi sarkar dai khoi hai jeri Vishnupur District 𝐿𝐴𝐻 Sifai da apun mamera paibina sidna ULASO Club ki office ke community hall da wakat mi fam ama pangthokre mairoi anibo tamthina hat ki ba yaning de athuba mat mihat athuba da mihat pa puthok cherak pi bagal loinana lekidraba singi mafam Khanghaduna imung manungda mathau mangam pangthokpa yana basinbiu haina maira paibigi president TS Sovitana haiki tungda assistant secretary L Lovelyn haiki bada ngasi foba angang anigi asengba langla langjel mafam khanghandaba yaningde Manipurda tangdu leita ba lakli haraga hauzik foba tang tadana lady basi nuaite athubada pes hanjil handuna tang taba Manipur ama oina lehenbiu haiki loinana Manipur gi saktam kaiba yaroi Manipurda NRC chana halu haiba slogan kaya sut lauki Manipur ki narco-terrorism, Manipur NRC, Mayor Hakkar Singh, 𝗥𝗢𝗢𝗔𝗓, Manipur ke Assam Rifle, Manipur ki 𝗥𝗢𝗢𝗥. Vishnupur District in Nachau Mamang Lake Dalamyan Bahizam Iravat ki Nauna Saba Kolu Amangarang CPI Manipur State Council ki Hanagi Secretary Laisham Sodin Kumar na Maikum Hangdokre Tharamaduda Hana Chief Secretary Aramba Retired IAS O Navakishore CPI Manipur ki Assistant Secretary M Joy Kumar NESDYA Club ki Thomi Singh Amuko Amadi Yukovic ki Makok Thongba Singh MPAL ki Thomi Singh Saruyaki Tharamaduda L Sotin Kumar na Haki Manipur ki Puwari da Loktak mapanda laiba Nachau Khunasi Hal Ivungo Iravodka Thanaba Yadaba Mafam Amani Mafam Asigi Kunja Singna Sanjabung Kanbagi Wahauda Mioi Taret Laikidabagi Chauraba Puwari Lady Haki Kumza Lisingamaga Jamapan Kutramarida Matamduki Lengakna Provincial Pradesh Semgani Harakpada Athingba Pikiba Adu Ngasigi Oirakliba Thawong Sing Asiga Yamna Chanaba Kaya Amadi Magna Narasingha Dramada Kumutki Role Lauraga Hauro miyam mikap thoklo awat talasi haiba slogan kaya ngasi foba ikoi ki nakongda khonthang yairi haiki ngasi isagi lamda narco terrorist singna lan taduna mioi lising yankai hena refugee oina relief camp singda lairi asiguma matam sida nachogi naha singna irawat ke waklon buning singduna ma ki tung induna chatpa matam oirakpaga loinena mitam ama saduna ningsingba ase maram chai haiki Rasanpur da leiba Maitai Singh, More da leiba Maitai Singh, Kangpopi district ki area da leiba Maitai Kayama, Lanjenaraka, relief camp ta, refugee camp ta leiba ki moong da, ekoi isane, isagi iram da, refugee da leiba, singba punsi ki tangkakama. Maramaduna kangaw na ba miyang ki punsi se, irabo na ningjeramba, adu manglan, apun ba Manipurama, adu loire suno bi miyang ki punsi da ahong awon ba manaba kunayama, warok na ba lepam ba tawdang kaya singado, madunga sidi, mapamasida, evolutionary asigi adum ba mitamama adum ba kathoba thona leiba greisa singna dait tamaga loinana nachauda sum irabot ki station hangdo pase masina leipaki ahong ba awon ba amadi apun bagi saktam sagadna bona bada khwaidagi maru oiba takak amu oirani Ngarang Sayol Foundation na kwakta santong makalekay da labor relief camp da nomada sangdaba yadraba chana thaknabagi polam sing amadi ningthamtha changlapagi furit firol blanket kangal amadi Nat Chatnabigi Thoram Singh da Se Naba Firo Singh Mateng Bangkre Nong Suba Matamda Nong Yuba Nong Haizinba Amadi May Mutkibada Pumam Mamagi Nuai Tabakaya Leva Singadu Koknaba Solar Lamp Tara Amadi Mega Bucket Kunsu Yantoki Mafamasi Miamna Kangnaba Wat Pamaramna Miamgi Mating Lakpagi Chang Karadin Nemi Haina Sayol na Pau Ama Fangwadagi Haukiba September Kunmapanda Hakteng na Yengsularaba Matung Tengbang Polam Singasi Pibani Kongsat Adu Damating Pangbirakpa Mapanlam Amadi Manipur Manung da Laiba Mioy Pumnamakta Sayol na Thakapa Fongdorak Pagaloinana Tungda Miamgi Damak Torok Patavak Toram Singdasu Miam na Sogat Piyo Haina Fongdorakli club ki meeting sina tum meeting biraga tum dai ko ji to lei badi haji se wat padi ang wale ni gumba hapta ma gumba kala kana doctor budi lai ko dor ko hidalang ta sam khajana na poina pa ma ko ji phang dreba leina na ba lei basing ji oina di hidak ki moi de ki jam ta phang de ko ko isana moina si lei wa har kana poina maina lei ba maina lei ko subam nambam lei ta bani na suni nge pisa ta ni nge ko
को अगांग सिंजी मैम मतें पांगबिरगसु कइनोमा चानिंग मतमदा यामना तैजादे हाबा अदुगुमजसु पामे अदुगुमा लेरगदि सिंपोलमसु मैम पिबियो Ziri Development Organization amadi United Jury Youth League 𝐂𝐲𝐻 punduna Jarivam District Hospital yang salubada hospital amagi leifam tokpa polam sing amata leitanbana maram oirga Jarivam Hospital ase refer hospital oina thambire haina JDO ge office apangthoki ba press conference amada JDO ge advisor Nomaitem Sadananda Maiteina pawmi singda phongdokre JDO ge advisor Nomaitem Sadananda Maiteina hai district asigi amata ngaraba Jarivam District Hospital ase matamga chanaba maongda semgatnaba tongan ba mahiroi luf civil organization amadi Merapabi Loop Singna Punna Media gi thongda mari lenaba authority na yengsinbina ba haizakiba leirabasu ngasi faba ahongba amata leite district hospital asida toilet bathroom ultrasound x-rays oxygen plant operation theater blood bank pediatric amadi leifam thopa doctor nurse amadi central government ki scheme sing amasung Manipur government na hospital asida thadarakpa senfam doctor nurse amadi Mechin sing kadai da chatkre medical ga mari lenaba thaupuri ba mioi singna magi mathau tobiu hospital asida leitaba sing leihanbiu haina phongdoki yengsin khongchet aduda Ziri Development Organization JDO amadi United Ziri Youth League 𝐂𝐲𝐻 na changsiliba khongthang asi hanba leitana sangsinkhigani masida mari lenaba authority na tabidrabadi makha taba khongjang sing changsilaknaba sem sare amadi maduda thoklakpa afa fatagi tekjak pomnamak masa na pugadabani hari That means madu function tawdeba aduga masagi leiriba machine du thabak tawde aduga loina muksu akogi moliba mayam jigi main factor di ngasi anaba ne hipamba phi se hayeng anaba monu hipchen gadraba phi suna ba sta bol lete ba jiri bangi hospital da saura hospital de sokidar kya lege mayam ta thigat mine se ba aduga lalam ba tarum da mi sing do amtang lebang mayam sangdana dandi pimina si Ngasi October 8 numit asi lona yadabani haina athingba thamkraba People's Revolutionary Party of Ǩaṅlēipak Progressive Samna Pripak Pro haina khangnaba laloluf asiki fingang lanmi safongbagi nimfutaret suba numitni leibak kannabagi chathariba lantheng asida thawai katkraba pumnamaki mafamda yawolgi ikai khumdaba pizari haina lalholuf asiki chairman Longjam Paliba Amna Media da fangalapa pausal Cherol amada phongdorakli Cherol asina hai lantheng asida awa ana asokapan nanglaba mangkibadagi thiva phangdriba amasung lanjandarakliba imung manung singi awa potlumsu party na saruk yari loinana thauna leina lantheng asida saruk yari ba lewakcha amade ima event pumnamak pusu thagali yeknaba oirakliba kangbu amasung makhoibu tengbangba India amasung mapan lewakta leiriba khutpu singsi maithi hangi haradi maitai masal onsin nabasi Thadokjuna punna lanthing na ba mathau tai haina palivana phongdorakli General George S. Patton na haramba the object of the war is not to die for your country but to make the other rascal die for his haiba wafamsi ningsing si haraduna Cherol asina hai Manipur gi lamit amasung khunthok lon khangdrabadi India gi media house fact finding team singna thokleba irang asigi achumba maram puthokpa ngamoi khuntak lanjanaraba lekai khun singdugi horak wari leinabada kanana minauno kanana yel homino khangani wafam singsi tampak amati chingi umang singa sagon naraklaba natki puwari da mayek singna idaba ngaktani masibu muthatnaba thaurang toriba singsi puwari khangdraba khangjin nadraba mi atopa mitopni takchare hari Cherol asina hai government amadi missionary singdagi khudong chaba lawraga marau leina larik tamlubadagi tamtiba wakhalon chelaba intellectual terrorist khutpu kharana irang se thokhanbani asok apan thiraga lowshet tawhanduna sandal lambi thiba ambulance sejer gumna
micham hana halaga makhoi political demand fangnaba honarakpani British loyal gi khaidok khaijin gi poram divisive policy singdu lengakloi singna matau tamduna electoral politics oina seasonai manaba micheng natabida furuf kharada khudong chaba henjinna pisinduna vote bank ki micheng da furuf ki boot ethnic Frankenstein oina yokali Delhi na yokpa boot sing thengnabada micham kayagi ikheng tanari bani haina palibagi cherol asna makatari Meitei miyabu namthariba force singse 𝗔𝗐𝗍𝐿 kangbunadi Indian organizing force oina lawi haina palladuna cherol asina hai haujikte miyamgi dharma duty haibasi levak thugainingba singi mayokta lan soknariba lansi Manipur manungda lamit senmilon gi mathak thongnaba 𝐍𝐄𝐼𝐸 hegemony gi thorang tawrakliba singi mayokta soknaba achumbagi lanni opium trade na British loyal gi achoba self oikhibadu India na sinpa puhawi world India khaktani popi thaduna medicine sungnaba opium gumputokpa yahalibasi hari narco terrorism hainaribasi ngasi ngarangi nate British na mapung oina season nakiba khulai leivak sidasu internal colonization gi khulai oina season nai subu suspension of operation malhalaga suspension of organism of Manipur gi thabak sathaduna ethnic based political triangle yathoknaba hodabadi haina cherol asna marasirakli ICAR Research Complex for NEH Region Manipur Center Lamphel amadi ICAR 𝗕𝗢𝗢𝗡𝗢 Anina State Rural Livelihood Mission amadi District Administration Imphal West ka khusam naraga hauzik lamdam asida thoglebe irang asina maram orga lazana duna relief camp kayada changsfam lauduna leiriba inmate singda santhok lambi leihanabagi pandamda sangsilakpa program gi sargama oina singjamai singama khongda leiba Manipur College ta leiriba inmate singda chengum thaba amadi hai achar semagi training haudokre ngasigi program adu da ICAR Lamphel ki technical officer Thoksom Surisitna haikibada ICAR na Manipur gi mafam kayada leiriba inmate singda nasaga chanaba thabak pijanabagi pandamda makhal kayagi training piduna lakpagi sarugama oina Manipur College ta hangliba relief camp asida mafam asida leiriba inmate singi apambagi matung inna sengum thaba amadi hai achar sembat tambagi thorang ase paikhatpani atopa relief camp kayagi makoina sana jaba mushroom cultivation food processing beekeeping vermicomposting piggery, poultry production, ornamental fishery, floriculture, seed production, vegetable gardening, farmers scheme hariba sing asigi apamba training sing pigani. Lanai club amadi mio singna relief camp sing asida senthok lambi leinaba training piba pamlabadi. Pau pibiraknaba haiki. Makatana surzit na hai relief camp taleriba mio sing masagi senthok lambi leinaba training asi pangthokpani. Masina relief camp tagi hankraba matamda senthok lambi semsaba ngamgani haiba thazaba thamle hariba training ase tongan ba relief camp singda paikhali haki relief camp singda koi training mayam ama chathari aduga ngasi ju adugi saruk ama oina akoi Manipur College da koi ngasi gi jengum thaba ni training koi makata na tawjari aduga ji akoi na training tawriba si akoi gi Imphal West DC dagi si harakpai matung ina akoi ICR amadi akoi ICR gi makada laiba KBK manga ga pullaga akoi training asi chathajabani adu akoi na chathariba training asi akoi sida relief camp da laiba inmate singjigi oina akoi gi moina matam sida lairingai natraga hayang hallaga matung dasu akoi gi yamna tenba matamda akoi gi moigi semilon hengat pa amadi moi paisa yam laina tanba ngamnabagi damakta akoi na mushroom gi training asi tawjabani mushroom thaba isi yam kuina chamga matam nate yam tenba matam oibanina akoi na chaliba mafam sing asi su akoi gi relief camp sing je lairiba sing je khara kuina chonthana laigidaba pham ayamba akoi na training asi tawjai kagina da moina lairiba mafam sida su akoi na chengom je thalaga moigi sajanaba amadi moina si yonge harsu dum yana mong da akoi na training asi tawjabani Arabadamareba pau amohana bizari Kuki taba chingi mafum singda thariba poppy pambi sing lok jungaida manghalhauro haina launaringaida noneda 19 Assam Rifles ki headquarter dalaiba mi amagi mingda Jammu and Kashmir dagi poppy maru post na tharak lambadagi police ka nap kana fagale Imphal East District Sinam Khunamadi Yaripo Gwarokta thiba humba chatabada combined force na bulletproof jacket manga bomb yauna nomai mari maru kaya fagat pangam khrei Ngasidagi State Force ki lut tawkiba khutsu khulai sing lokhanaba paksana coming operation chathaba haure haina security advisor Kuldeep Singh na phongdokre
Nahata loikiba Hangzhou Asian Games 2023 da Wusuda silver medal loduna India amasung Manipur gi mai purakibi Naurem Rosibina bu miyam na harau tayam na okre lan asi atuba matamda loishinbiyu haina Rosibina na lengakta apel tarakle. North East window na sandok sari banumidang ipaw matang asida loizari miyeng tabiriba singbu amuka hanna chan mabam na kurumjari.